Hello people, ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯁꯤ ꯃꯨꯛꯕꯥꯡꯅꯦ. ꯃꯌꯥꯝꯅ ꯇꯣꯏꯅ ꯍꯪꯉꯛꯄ ꯇꯧꯔꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ. ꯑꯗꯣ ꯉꯁꯤꯗꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯉꯁꯤꯒꯤ ꯄꯨꯔꯛꯏꯕ ꯃꯨꯛꯕꯥꯡꯒꯤ ꯃꯊꯦꯜ ꯑꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯔꯨꯝꯒ ꯍꯋꯥꯏꯖꯥꯔꯒ ꯊꯣꯡꯕ ꯃꯊꯦꯜ ꯑꯃꯈꯛꯅꯦ. ꯑꯗꯣ ꯀꯃꯥꯏꯅ ꯊꯣꯡꯉꯤ ꯍꯥꯏꯕꯒꯤ ꯔꯦꯁꯤꯄꯤꯗꯨꯁꯨ ꯑꯩ ꯍꯥꯞꯆꯔꯛꯀꯦ, ꯆꯥꯕ ꯈꯛꯇ ꯅꯠꯇꯕꯤꯗ. ꯑꯗꯨꯒ ꯑꯩꯁꯦ ꯊꯥ ꯑꯃꯗꯤ ꯐꯥꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯔꯛꯄꯅꯦ. ꯑꯗꯣ ꯑꯩꯁꯦ ꯈꯤꯇꯪ ꯊꯕꯛ ꯅꯨꯡꯆꯤꯟꯕ ꯈꯣꯠꯄ ꯑꯅꯥꯕ ꯈꯔ ꯌꯥꯎꯕꯒꯤ ꯑꯩꯁꯦ ꯇꯣꯏꯅ ꯇꯧꯕ ꯉꯝꯗꯕꯒꯤꯅꯦ. ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯃꯨꯛꯕꯥꯡ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯣ. ꯑꯗꯨꯒ ꯅꯧꯅ ꯆꯪꯉꯛꯄ ꯚꯤꯌꯔꯁ ꯑꯣꯏꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯃꯗꯤ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯔꯝꯃꯣ. ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯣꯡꯒꯗꯕ ꯃꯥꯏ ꯃꯊꯦꯜꯁꯤꯡꯗꯣ ꯁꯤ ꯂꯩꯔꯦ. ꯇꯤꯜꯍꯧ ꯂꯩꯔꯦ, ꯑꯗꯒꯤ ꯁꯤꯡ ꯂꯩꯔꯦ, ꯆꯅꯝ, ꯑꯗꯨꯒ ꯃꯁꯤ ꯎꯃꯣꯔꯣꯛꯁꯨ ꯍꯥꯞꯄꯅꯤ ꯊꯤꯗꯦꯛꯑꯒ. ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯔꯣꯏ ꯌꯦꯅꯝꯅꯦ, ꯅꯥꯀꯨꯞꯄꯤꯗꯣ. ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯤꯡꯒꯣꯜꯗ ꯄꯥꯟꯕꯗꯨꯅꯦ. ꯑꯗꯨꯒ ꯌꯦꯔꯨꯝꯁꯦ ꯑꯩꯅ 3 ꯂꯧꯕꯅꯦ. 5 ꯇꯧꯔꯅꯤ. ꯁꯤ ꯊꯥꯡ ꯂꯣꯏꯅ ꯃꯌꯥꯏ ꯈꯔ ꯈꯥꯏꯗꯠꯄꯤꯔꯦ. ꯑꯗꯨꯒ ꯑꯃꯅ ꯃꯐꯣꯟ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯃ ꯊꯨꯒꯥꯏꯔꯦ. ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯅ ꯈꯤꯇꯪ ꯃꯐꯣꯟ ꯈꯔ ꯇꯥꯅꯕꯅꯤ. ꯁꯤꯁꯤꯒ ꯇꯤꯟꯁꯤꯟꯅꯅꯕꯅꯤꯅ ꯑꯂꯨ ꯃꯄꯨꯝ ꯑꯃ, ꯃꯁꯨꯡ 2 ꯁꯤꯁꯤꯃ ꯊꯨꯒꯥꯏꯔꯦ. ꯑꯗꯨꯒ ꯇꯧꯒꯗꯧꯔꯤꯕ ꯍꯋꯥꯏꯖꯥꯔꯁꯦ ꯑꯩꯅ 4 ꯂꯧꯕꯅꯦ. 4ꯁꯤꯗꯤ 4ꯃꯛ ꯇꯧꯔꯣꯏ, 3 ꯇꯧꯔꯒ ꯑꯃꯅ ꯃꯦꯠꯂꯒ ꯆꯥꯗꯣꯏꯅꯦ. ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯩꯅꯣꯅꯦ, ꯀꯣꯕꯤ ꯃꯅꯥ ꯑꯅꯧꯕꯗꯣ ꯑꯗꯨꯗꯨꯅꯦ. ꯁꯤꯁꯤꯅ ꯀꯥꯡꯍꯧ ꯈꯤꯇꯪ ꯇꯧꯅꯤ, ꯌꯥꯝꯗꯕꯤꯗ ꯑꯩꯈꯣꯏ ꯃꯤ 4 ꯈꯤꯇꯪ ꯆꯥꯝꯅ, ꯌꯥꯝ ꯆꯥꯗꯦ. ꯑꯗꯨꯒ ꯀꯩꯅꯣꯒ ꯆꯅꯥꯒ ꯉꯧꯗꯣꯏꯅꯦ. ꯁꯤꯁꯤꯅꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤ ꯑꯣꯏꯗꯣꯏꯅꯦ. ꯑꯗꯨꯒ ꯏꯔꯣꯝꯕ ꯑꯃꯒ. ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯖꯥꯔꯗ ꯀꯣꯠꯅꯕꯒꯤ ꯃꯥꯏ ꯃꯆꯜꯅꯦ. ꯇꯤꯜꯍꯧ ꯑꯣꯏꯗꯣꯏꯅꯦ. ꯑꯗꯨꯒ ꯁꯤꯁꯤꯅ ꯐꯗꯤꯒꯣꯝ ꯇꯤꯜꯍꯧ ꯁꯣꯏꯖꯤꯟꯕ. ꯁꯤꯁꯤꯅ ꯍꯋꯥꯏꯖꯥꯔꯗ ꯈꯔ ꯑꯃ, ꯑꯗꯒꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗ ꯈꯔ ꯑꯃ, ꯀꯥꯡꯍꯧꯗ ꯈꯔ ꯍꯥꯞꯀꯦ ꯇꯧꯕꯅꯦ. ꯇꯤꯜꯍꯧ, ꯑꯗꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯡ ꯍꯥꯞꯆꯤꯟꯖꯔꯒꯦ. ꯌꯦꯔꯨꯝ ꯁꯤ ꯉꯁꯥꯏ ꯇꯛꯈꯥꯏꯈꯤꯕꯗꯣ. ꯌꯦꯔꯨꯝꯁꯦ ꯇꯛꯈꯥꯏꯔꯁꯨ ꯌꯥꯏ, ꯇꯛꯈꯥꯏꯗ꯭ꯔꯁꯨ ꯌꯥꯏ, ꯍꯥꯞꯄꯁꯨ ꯍꯥꯞꯄꯁꯨ ꯌꯥꯏ, ꯃꯥꯏ ꯑꯄꯥꯝꯕꯅꯤ. ꯑꯩꯒꯤ ꯍꯦꯕꯤꯠ ꯁꯤꯡ ꯈꯔ ꯑꯃ ꯍꯥꯞꯄꯤꯔꯕ, ꯆꯅꯝ ꯈꯔ, ꯑꯗꯨ ꯁꯧꯒꯠꯄꯁꯤꯗ ꯉꯁꯥꯏꯒꯤ ꯎꯃꯣꯔꯣꯛꯁꯤꯁꯦ ꯁꯨꯃꯥꯏꯅ ꯊꯨꯗꯦꯛꯑꯒ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ. ꯑꯗꯨꯒ ꯁꯤꯒꯤ ꯍꯋꯥꯏꯖꯥꯔ ꯑꯃꯁꯤꯗ ꯃꯦꯠꯅꯕ ꯁ꯭ꯋꯥꯏꯗ ꯊꯝꯃꯦ. ꯀꯥꯡꯍꯧ ꯑꯃꯨꯛ ꯇꯧꯔꯒꯦ ꯁꯤꯗ. ꯁꯤꯁꯦ ꯍꯧꯖꯤꯛꯇꯤ ꯉꯥ ꯉꯧꯈꯤꯕꯒꯤ ꯃꯅꯤꯡꯅꯦ, ꯐꯖꯅ ꯐꯦꯡꯗꯣꯛꯄ ꯉꯥꯛꯇꯅꯤ, ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯦ. ꯑꯗꯨ ꯃꯌꯥꯝ ꯆꯥꯅꯕ ꯇꯧꯔꯒꯦ. ꯑꯗꯨꯒ ꯃꯌꯥꯝ ꯃꯍꯥꯎꯗꯣ ꯀꯃꯥꯏꯅ ꯇꯧꯔꯗꯤ ꯌꯦꯡꯉꯁꯤ. ꯇꯤꯟ ꯇꯥꯔꯦ. ꯁꯤꯁꯦ ꯑꯆꯥꯔꯅꯦ. ꯁꯤꯁꯦ ꯈꯤꯇꯪ ꯀꯣꯠꯊꯣꯛꯀꯦ. ꯑꯔꯤꯕꯤꯒꯤ ꯑꯆꯥꯔꯅꯦ. ꯃꯤꯁ ꯑꯔꯤꯕꯤ ꯑꯃ ꯂꯩ, ꯃꯥꯏ ꯑꯆꯥꯔꯅꯤ. ꯁꯤꯗ ꯂꯩꯔꯦ ꯌꯦꯟꯖꯥꯡ ꯉꯁꯤꯒꯤ ꯃꯦꯟ ꯑꯣꯏꯕ. ꯑꯗꯨꯒ ꯏꯔꯣꯝꯕ. ꯑꯗꯨꯒ ꯁꯤꯁꯤꯅ ꯉꯔꯥꯡꯒꯤ ꯉꯥꯔꯤꯡꯈꯥꯅꯦ. ꯑꯗꯨꯒ ꯁꯤꯗꯅ ꯕꯣꯔꯥ, ꯌꯥꯝ ꯂꯥꯏꯔꯕ ꯃꯇꯠ ꯃꯇꯥ ꯈꯔ ꯂꯩꯔꯦ. ꯑꯗꯨꯒ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄ, ꯔꯧ ꯑꯇꯥꯎꯕ, ꯀꯥꯡꯍꯧ.
아? 휴는 짜져줘야 예. 안경 본바가 이런 거 통보세. Chứ mày làm cái không luôn nè. Cái nó cân đâm mày bảo hay đi bóng nào cho anh thì bám dầm lên cái số cái đấy. Để mà hỏi em. Long nhá. Thôi cho mày bắt. Em hào á. Cha ba yom bata đi khăng khăng đi hào xếp. Để đúng không giờ thùng một xếp. Cha ba yom thì bôi ta cái một tấn trai tổ kìa. Đừng làm bài không cả. Rồi cái chứ. Bỏ ra. Làm gần hỏi. Anh cho sự giảm cha rồi đấy. Chỉ bao lên ăn đấy này. Là con này sợ giảm cha. Không hỏi.
ꯃꯔꯨꯁꯦ ꯑꯩꯅ ꯆꯥꯅꯤꯡꯉꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯆꯥꯗꯕ ꯇꯥꯔꯒꯗꯤ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯃꯊꯪꯒꯤ ꯃꯨꯛꯕꯥꯡ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠ ꯒ꯭ꯔꯤꯖꯥꯔꯠ ꯂꯤꯚꯔ ꯌꯦꯟꯒꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯥꯔꯛꯀꯅꯤ ꯑꯗꯨꯒ ꯊꯔꯣꯏ ꯊꯣꯡꯕꯁꯨ ꯑꯊꯨꯕꯗ ꯄꯣꯔꯛꯑꯅꯤ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ ꯐꯅ ꯀꯨꯏꯅ ꯇꯧꯗꯕꯒꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒꯅꯨ ꯑꯗꯨꯅ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯒꯅꯨ ꯑꯗꯨꯒ ꯑꯅꯧꯕ ꯌꯦꯡꯕ ꯆꯪꯉꯛꯄ ꯇꯥꯔꯒꯗꯤ ꯚꯤꯌꯣꯔꯁ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟ ꯑꯃꯁꯨ ꯅꯝꯕꯤꯔꯝꯃꯣ ꯍꯥꯏꯔꯦ ꯃꯌꯥꯝ ꯃꯊꯪ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ